Lakhipuronline putoksaba April ki tang kuntaret thangse numit ki Khomjinba Pao tabirasi ahanbada maruiba Pao Lok Sabha mikalda Barak Tampak seat ani Silchar amasung Karimgan seat ki damak ngarang ingtam na vote thadanakre Chamagatara mari Lakhipur LSC gi oina sungarang pangthoki bani subatangka ki Lok Sabha mikal ingtam na pangthoknaki Outer Manipur Parliamentary Constituency ki lemhauriba Assembly Constituency tarahum doida ngarang vote thadanaki Bangladesh Manipuri Sahitya Sangsad na sinduna Manipuri lon ki utsap jinglem na pangthokre amasung miyam na pamnana sijanariba mobile app WhatsApp Bharat ta makhoi ki service lepa yana leire Haujik mapungoi pa pau tabirase Lok Sabha mikalda Barak Tampak ki seat ani Silchar amasung Karimganj seat ki damak ngarang ingtap na vote thadanakre Silchar Lok Sabha kendra gi chada Humutara mangada semik mapan taret aduga Karimganj Lok Sabha kendra gi chada humutara mangada semik taruk ohum ki chang da vote thadanaki Silchar Lok Sabha seat asigi punna mirep nipan ki maraibak amasung Karimganj Lok Sabha seat ki mirep kunmari ki maraibak ngarang EVM machine da sil tawduna thamkhre Silchar Lok Sabha kendra gi apunba voter masing lakh tarahum doi lising humpu mapan ga changa humputara nipan gi manung da punna nupa voter lakh taruk lising marpu humdoi ga chanipan ga humpu nupi voter lakh taruk lising marpu manga ga chatruk ka marputara mari amasung transgender kunmari yaure ani suba tangka ki mikhal asibu maipak na pangthok na bagi pantamda punna vote kendra lising amaga changma ga yangkhai mathoi sem saki masigi manungda nupi khaktana mathau tawba vote kendra chani ga tara yauri mikhal matungda EVM machine sing akan machaksil thorang kaloinana Silchar Ramnagar da leiba ISBT da pukhi Silchar Lok Sabha kendra sida Congress ki mirep Surjakanta Sarkar BJP ki mirep Rajya ki Mantri Porimol Suklobeda SUCI Communist Party ki Prabhas Chandra Sarkar Trinamool Congress ki Radheshyam Bishwas Bangali Nirman Senagi Parindra Kumar Das Bahujan Mahaparty ki Rajiv Das aduga Independent mirep ani Raju Das amasung Ananta Mohan Rai yaure Karimganj Lok Sabha seat ki damak mirep kunmari na lamba taunari mirep sing adugi manungda AIUDF ki Sahabul Islam Chaudhary BJP mirep Kripanath Mala Congress ki Hafiz Rashid Ahmed Chaudhary SUCI Communist Party ki Prajwal Sudip Dev Rashtriya Ulema Council ki Ahad Uddin ga loinana punna Independent Tramapan mikhal asida thengnaki Chamagatara mari Lakhipur LSC gi oina sungarang pangthoki ba ani suba tangka ki Lok Sabha mikal ingtam na pangthoki mafam asigi tongan ba purup kaya na kundaba polling center kudingmak dasu ingtam na vote thadanaki Chamagatara mari Lakhipur LSC gi oina vote thadana bagi chang chada umutara mari dasemik ama oike Silchar Lok Sabha kendra gi manungda leiriba Assembly Constituency taret ki manungda ngarang vote thadana bagi chang Borkhola da chada humutara mapan dasemik mapan Dholai da chada humutara turuk dasemik suino taruk Katigora da chada marfu dasemik manga Lakhipur da chada humutara mari dasemik ama Silchar da chada humutara nithoi dasemik taret nipan Sonai da chada humutara mathoi dasemik nipan ama aduga Udarbon da chada humutara taruk dasemik ama gi chang da vote thadanaki Silchar amasung Karimganj Lok Sabha kendra gi oina seat ani asida kanana MP oigadoribano haibadudi Jun gi tang mari da thokadoriba result asifauba ngamina batari अखोगी 140 हरिबा सेंटर सिदा ngasi अखोगी जाति पुरुप अहुमना खुंदामिनबनी ngasi याम साथीना आयुक्तगी चिकना इंगना अखोई शांतिदा ngasi की बोची थाथरई 55-60% की चांगदा अखोई बोची तारे कनाम करीम हाइना ददना ngasi इसीना ओमोइना ngasi की बोट असि याम खुथीना फजई हंदक की बोट से अखोई इंगना चिकना अखोई हयेंग फाव पुन्ना सुमाइना पिमिना नायना एगी वाखंदसु लई अदुबु तुंग ताबदसु अखोगी सिदा करीमा वामत थोय एनी पानिंगमना पाकिसनो मसा मसागी मसिदी गणतंत्रनिना पिनिंगबदा पीबदा असिदा अखोय कनाम आपत्ति तौनदे मसी हारगलजु Outer Manipur Parliamentary Constituency ki lemhauriba Assembly Constituency tarahum doi dangarang vote thadanakre taranipan suba Lok Sabha mikhal gi Outer Manipur Parliamentary Constituency gi Jiribam Assembly Constituency da ngarang ingtab na vote thadanaki numidang pung nipan nge minute tara
polling station nipuma thogi polling official sing DC office complex ta thungki atheng bada pung mapan phawbada vote thada kibagi percentage official oina phangki de adubu thengna phangba official ki paw amada vote thada na kibagi chang chada humphuma thoida simik taruk ane oikhi ngarang ayukta nong kanna chubana maram oiraga vote thada na kibagi chang yamne nemki adubu nong hangkraba matungda voter sing thoraktuna vote thada na ki Jiribam Assembly constituency asida punna polling station nipuma thoida ngarang vote thada na ki model polling station manga nupi gi polling station nipan amadi special polling station amada apunba voter masing lising kuntra chanipan ka subnoma panda nupa voter lising tara manga chatruka humpu nupi voter na lising tara manga chamaga nipunipan amadi transgender voter ama yauri panma yai outer manipur seat ki damak mirep marina lamba taunari makhoi sing adudi INC gi Alfred Kangam Arthur NPF ki Kachui Timothy Jimik amadi independent mirep ani Dr Alison Abonmai amadi S Khojon ne ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯑꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯁꯥꯟꯇꯤ ꯂꯩꯅ ꯐꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯁꯤꯒꯤ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯌꯥꯝꯅ ꯃꯕꯨꯛ ꯃꯔꯥ ꯇꯞꯅ ꯊꯥꯗꯕ ꯑꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯂꯥꯛꯀꯗꯧꯕꯗ ꯑꯐꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯪꯕ ꯇꯞꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ Ima lonbu yokatuna thamba amadi chakotnanabagi pandamda haukiba chahi 15 chupna Bangladesh ta leptana chatharakhiba thoromgi makha chatharak poina handaksu Manipuri lolgi utsap 2024 chinglemna pangthokre ngarang April gi tang 13 Bangladesh ta khwaidagi liraba sahitya gi lob Bangladesh Manipuri Sahitya Sangsad Bamsasna Sinduna Maulubi Bazar gi Kamalganj Adampur da leba Tetoi Gaw Rasiuddin High School campus ta festival asi pangthokhi Sangsad ki president Kabi AK Seramna Phiral Singkatuna thorom hodokhi bagaloinana mass rally amasu pangthokhi Utsab asiga mari leinana AK Seramna mayai tangbal loduna pangthokhiba naina mifamda chief guest hoikiba kabi amadi research scholar Dr Topon Baksina wangang laduna hai chahi lising ahum makhai hena liraba Manipuri lon asibo atai lon gumna ngakpi senbinana ba amadi lol asina mahai tambagi kudongsa ba pibigedabani habagi wapamna chingba phongtokhi thoramda guest oina kabi Gulam Murshid Chandan journalist Mujibur Rahman Ranju asina chingba mioi singna saruk jake utsab asigi saruk ama oina Manipuri lon gi aiba changyengda maipaklaba mahiroi nifuda mana matum kaya su yentokhi thoram asigi loiselakpada cultural program amasu pangthokhi haina Agartala dagi RK Tarunjit na paudam lakle এই মণিপুরি ভাষাটা কিন্তু আজকের ভাষা নয় প্রায় 3000-3500 বছর আগের একটি ভাষা আর মণিপুরি ভাষার যে লিপি ব্রাহ্মী লিপি থেকে এসেছে তাই এই ভাষাটি পৃথিবীর প্রাচীনতম ভাষার একটি ভাষা এই ভাষার যে অনেক আদিবাসীদের ভাষা আছে যাদের কিন্তু নিজস্ব লিপি নেই কিন্তু মণিপুরি ভাষার একটি নিজস্ব লিপি আছে Miyamna pamnana sijinariba mobile app WhatsApp Bharatda makoigi service lepayana leire messaging platform asigi mapu oriba Meta na hai makoigi mathakta Bharat lengakna hairiba sipangthok patarabadi makoigi service Bharatda lepayana leire hairi WhatsApp ki thanariba message sing asi end to end encryption tawribani masida thanariba ani asinatana mapu oiriba makoina su khangbagi oithokpa leite karigumba masigi mayokta tawba haibasi user gi privacy da kuthingjin mani haire anoba rule asigi matungina WhatsApp na karigumba fake message ama yan han boina kanana kanada thakibano haibadu khangdokadabani haire masina maram oiraga sanglaba message ki mathang mathang chain sing adugi message crore kamarom thamjinbagi tangai phadaba laigedori adubu khudingmak asi WhatsApp ki maiketagi yaning daba phongdokle nakalani ki marakta mathangi hearing August ki tang 13 da tari
Kanganjaba ama Health Care amadi Paramedical Science da University Grants Commission na sakanglaba chahi amagi diploma, chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Meherpur Silchar anina kusam naduna Lingya Vidyapit University Faridabad ki makhada course asi tambiba haure. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu tabak pijabagi kudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RNP course na chingbagi atenba matamgi oiba course ngi tamaktasu admission haujare. SMDEP Civil Hospital Silchar da practical tobagi kudong chaba su thanjari. Akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchar da lengsimbirabu natraga mobile number 93957324456 da pau phaunabiu. Nungairaba Pao Kasar Pulertolda Holistic Therapy Center ama hangdokjare. Yoga, acupressure amadi physiotherapy gi matengna adomgi khwang naba, khud haigatpa yadaba, khu tangda naba, saru amadi singli naurida nungaitaba, paralysis asina chingba akchangi nungaitaba kaya layengnanabagi tamak ngasimak lengsim biragu Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nongmaijing natabada numit khudingi ayuki pung 8 dagi numidangi pung 3 phawba layengzari. Mobile number 8638078821 ni. Aroibada maruiba pau amukhanna Lok Sabha Mikalda Barak Tampak ke seat ani Silchar amasung Karimganj seat ki tamak ngarang ingtam na vote thadanakre. Chamakatara mari Lakhipur LSC ki oina sungarang pangthok ki bani subatangka ki Lok Sabha Mikal ingtam na pangthokna ki Outer Manipur Parliamentary Constituency ki lemhauriba Assembly Constituency tarahumdoida ngarang vote thadana ki Bangladesh Manipuri Sahitya Sangsad na sinduna Manipuri lon ki utsap jinglem na pangthokre amasung miyam na pamnana sinjanariba mobile app WhatsApp Bharat ta makhoi ki service lepa yana leire. Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare.